khudingi samamnaba aruba Bible gi texting Neinaba gi thorum asida Amazing Bible Prophecy Ministry na taram oksari ngasi aina lokhatsariba topic asidi 1 Peter 3 gi 18 to 20 Spirits in the Prison hadi Keisumsangda leiba thawaising hadiba asigi maramda ikhoi Neinamdase ahanbada ikhoi ishora patana tawsi Sragada leiba ipa ishoi am thagasare Keisumsangda leiba thawaising palli asi karino habsigi maramda papsabana ikhoina Bible leki khara nainagadawri masida nahana popiview aina ngam kudumuk thawaising magi matungina nakenamgi matungina wherein view tari wisnausnasu nahana bol pinapio patla bab tawangaman view Prabhu Jesu Christa gi mingda khuramjari amen snausa masigi 1 Peter 3 gi 18 to 20 se kanaw misina atha seran torana hale thawai de si banai di haina masida palliba adugi matung ina hadi Keisumsangda leiba thawaising hadi si khraba mising aduda phawba ikhoina chalaga ishorgi wapok sandokpa yai haina kanaw misina takpi tambi Morina Roman Catholic Church singna isnaw singna hariba tege sinaraga ikhoina sibaga purgatory da sakani do hariba matam sida ikhoina Pratna tawga sangdokpa yai haina asigma aranba Bible ki takpiba kyamram sandoe do hariba se maramda ikhoina fajana nainamidase ahanbada ikhoi hariba text se ikhoi paminase adana masi English ka Manipuri ka khaitang khene adu khenaba matang do ai haijarake dum Manipurdagi pajarake sida maramdi Kristna pakhidam amuktang awaba khangbikhre hadi ikhoi pakhidam Prabhu Jesu Krishna tangpanda awaba khangbiduna ikhoi gidamak sibikhre hamne dharmachen dabasingi mahutta dharmachenba mahangna aikhoibu ishorgi mafumda pubinaba hakchangda selle hadi Prabhuna maki masada hakchangda aikhoiji ishorgi manakta ipa ishorgi manakta purakna gidamu aikhoibu Prabhuna ma masaje sehalle cross sibire hamni adubu thawaida hingale sida masilale inde thawaida hingale habinete thawaina hingale habine English tana but quickened by the Spirit habne thawai asengba dugi mapana hingan bire habne aduna moy sida Manipur dana thawai hingalaina hale masilaire masi khenabje khangbiu thawai gi mapana mahakna su Keisumsangda leiba thawai singi manakta chatuna mokhoida laukthoklami mokhoida laukthoklami mamangaida nawagi haktakta hijau adu sagalingaida ishogi kuina khangbiba adunang ngaibiraba matamda thawaising aduna haiba inkhide masimana tabiu ko thawaising aduna haiba inkhide hi adugi manungda kharabu haibade mini pan bu isingdagi kanbiki haiba texas ni haiba asigi maramda ikhoina fajana akhoi amu nainamina seba masida aduna masida 1 Peter 3 gi 18 to 20 da palipse mase ishorgi wapok sandokpagi matamse karamba matamda ishorgi wapok sandokpano haibase yengcheba verse 20 da haire verse 20 da ikhoi yengmuna verse 20 da haije aduna masida haise haiba indaba kariguma matamda haiba inkidaba makhoida haibane sida when once the longsuffering of God waited in the days of Noah ki matamda ishorgi kuina khangbiba do ngairingai matamda haibane hijau aduna hawana langlingai matamda haibneba aduna ishorgi wapok sandokpase kaino nawagi matamda haibneba aduna masida palliba nawagi matamda ishorgi wapok sandokhi haibneba madu akhoina sida isamsano khango masi yamna nawagi matamda thokhiba thodo amagi maramdaneba masida pallibase sinausa ikhoi yengminase adudi kamaina nawagi matamda leiba mising aduda Kristana ishorgi wapau do sandokphra haibase amu yengje masida aikhoina sida kamaina sandoi haiba matamda Bible na haibigi matuna verse 19 na haibigi matuna kai hai masigi mapana by which also he went and preached hamne masigi mapana sumhangna satuna wapau sandoki by which haibigi athadi karino haibdu which haibigi athadi thawai asengba haibne masina which na refer to wije
thawai aseng mayamni aduna thawai aseng baki mapana thawai aseng base ishona thabak suba thawai aseng batugi mapana ishona Prabhu Yesu Krishna mahaki aphabo paudo nawagi matamda Keisumsangda leiba thawaising aduda mapau sandu omi habneba masi akoida khange thawai asengba agi mapana neba aduna thawai asenggi thabakse akoina John 16:7 8 akoina khalejini Prabhu Yesu Krishna haijini aina sakra matungda nakoida comforter ama tharakani do haidiba asina mahana lakpa matanda barsaide samjage mahana lakpa matanda malem prithibida leiba pap aduga dharma semba aduga wherein chumbu wherein habse masigi maramda ngangani habne pap adugi maramda man saigani habne aduna hosigi matamda je khone isoi opau Christian isoi opau kari mapana samde thawai aseng badugi mapana ne hoi akoi miyebda thawai aseng badun loina biba adugi mapana sandokpaneba adu kanana mu hairiba matamda kanana isoi hairiba matam sing aduda kanana isoi opau sandokeba second Peter 2 gi 5 ta haibigi matuina hai ishona mamangi male mato kanbita duna adubu nawa hanko nawa natana nipan suba nawa 8% ko nipan suba nawa du natana malem pithibu kanbi khideba hade mi nipan kha ishona kanbi khyamne ada nawa je karamba minu ha kana a preacher of righteousness dharma sembagi aphobo pau sandok pa hebneba bringing in the flood upon the wall of ungodly dharma sendaba pa pising adugi mathakta aduna malemda ising isak purko matamda ishorgi aphawa pau dharma semagi pau sandok je kanano nawane aduna hairiba matamda Kristagi matam akona nawagi matamda singi chaugi matamda ishorgi pau sandok je kanano kanasine ishona sinawasneba thawai asemgi mapana thawai aseng maduna adugi mapana nawasin aduna ishorgi pau do sandueba aduga Genesis 6:3 jo hai 6 ta jai ishon hai aigi thawaina taibung miyebega matam khudimki oina ai lan thengnar roi hamne maramdi mahakso sadong amani haksang amani adumoina mok mahaki matam asin me chang kuni kha oina hamne hade ishona mokoida pibiba nawagi matana pibiba matamse punung hongai pibiba matamse chahi chama kun oirameba maduni go masini aduna kanana pau sandoi masigi koina ojin nei nakraba dugi matuna khange madudi masigi mase first Peter 3 gi 18 to 20 da palibase masida pau sandoi kana nawagi matamda ising isaugi matam aduda ishogi thawai asengbana nawasinarga ishogo pau sandokdo adugi mapana ni habse masine Kristna kamaina juk kudingda Prabhu Yesu Krishna magi pau sine kana mapana thawai gi mapana magi maisau sing natra mana khandokro mising ado panduna madu sine habse masine make sem context yeng question ausa masigi context koina yengadabne masigo koina hekta loksin beya de masida aduga ko yeng ko ado spirits in the prison ko Keisumsangda leiba thawaising hairibase masi gi madam amu yeng seba kari gitamang nawagi matamda leiba missing asibu Keisumsangda leiba singana haina kauribse kari ginoba adun bible na ikoina yengbe bible lagi pap tawbo missing ase masi lanpha satan gi lanpha oina bible na hayaba adu satan gi Keisumsangda leiba mi hena adumaina bible na sinthaneba ikoina yengsi koina Philemon gi 1:1 da hai sida Philemon ga Paul a prisoner of Jesus Christ hai ko Paul se kanagi Prabhu Yesu Krishna gi bandi ama oina haiba kamaina Paul se Prabhu Yesu Krishna gi bandi oina tadi Prabhu Yesu Krishna haibe inba missing ase Prabhu Yesu Krishna gi prisoner ne asmai tawduna satan haibe inba sing ase kanagi satan gi lanpa prisoner bandi sing neba ikoina satan haibe libu kudimo satan gi prisoners neba aduna pap tawbo mi ado pap ki minai ni asmai tawduna pap ki minai habdi satan gi bandi ado oirabane adu second Timothy 2 gi 26 ta jo haije aduna sida hai aduna makhoi masama
ꯍꯥꯏꯗꯤ ꯃꯈꯣꯏ ꯃꯁꯥꯃꯛꯁꯦ ꯁꯩꯇꯥꯟꯒꯤ ꯂꯥꯡ ꯑꯗꯨꯗꯒꯤ ꯀꯟꯖꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯈꯣꯏ ꯑꯗꯨ ꯀꯅꯥꯅꯣ who are taken captive by him at his will ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡꯏꯟꯅ ꯗꯤꯌꯥꯕꯣꯜꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡꯏꯟꯅ ꯂꯝꯐꯥꯛ ꯐꯥꯈ꯭ꯔꯕ ꯃꯈꯣꯏ ꯑꯗꯨ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯍꯥꯏꯁꯦ ꯑꯗꯨꯅ ꯁꯩꯇꯥꯟꯅ ꯍꯥꯏꯕ ꯏꯟꯕ ꯄꯥꯞ ꯇꯧꯍꯟꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯁꯩꯇꯥꯟꯒꯤ ꯕꯟꯗꯤ ꯑꯣꯏꯌꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯦꯕ ꯑꯗꯨꯅ ꯁꯤꯗ ꯄꯜꯂꯤꯕ ꯑꯩꯈꯣꯏꯅ prison spirits in the prison 하면서 마시기 미닝체 마시다 빨리비세 spirit 하르가 ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯗꯕ ꯕꯨꯠ ꯄ꯭ꯂꯦꯠꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯁꯤꯡꯁꯦ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯦ ꯁꯤꯕ ꯅꯥꯏꯗꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯋꯥꯏꯒꯤ ꯃꯇꯝꯗ ꯂꯩꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗ ꯆꯠꯂꯒ ꯈ꯭ꯔꯤꯁꯇꯅ ꯆꯠꯂꯒ ꯏꯁꯣꯔꯒ ꯄꯥꯎ ꯁꯟꯗꯣꯛꯏ ꯍꯥꯏꯕꯅꯦꯕ ꯃꯗꯨ ꯕꯥꯏꯕꯜꯗ ꯇꯥꯛꯄ ꯅꯠꯇꯦ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯏꯁꯣꯔꯅ ꯅꯋꯥ ꯁꯤꯟꯅꯔꯒ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎꯁꯤꯡ ꯑꯗꯨ ꯁꯟꯗꯣꯛꯑꯦꯕ ꯁꯨꯝꯅꯇꯪꯒꯤ ꯃꯤ ꯅꯤꯄꯥꯟꯈꯛ ꯀꯟꯕꯤꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯗꯤ ꯍꯣꯏ ꯁꯤꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯅ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯇꯥꯔꯝꯃꯒꯗꯤ ꯃꯗꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯜꯂꯝꯕ ꯌꯥꯏꯑꯕ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯏꯁꯣꯔꯅ ꯃꯤ ꯅꯤꯄꯥꯟꯈꯛ ꯀꯜꯂꯤꯁꯦ ꯅꯋꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯗꯤ ꯍꯤ ꯃꯅꯨꯡꯗ ꯆꯠꯂꯒ ꯏꯁꯣꯔꯅ ꯀꯟꯕꯤꯕꯅꯦꯕ ꯑꯗꯨ ꯅꯠꯇꯕ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯈ꯭ꯔꯕ ꯃꯤ ꯃꯤꯂꯤꯌꯟ ꯀꯌꯥ ꯑꯗꯨꯗꯤ ꯁꯤꯈ꯭ꯔꯕꯅꯦꯕ ꯑꯗꯨꯗꯤ ꯑꯁꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯅ ꯏꯁꯣꯔ ꯄꯥꯎ ꯆꯠꯂꯒ ꯁꯟꯗꯣꯛꯑꯝ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯃꯈꯣꯏ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧꯂꯩꯕꯥꯛꯇ ꯀꯜꯂꯝꯃꯤꯅ ꯍꯥꯏꯔꯝꯕ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯁꯤꯗ ꯄꯤꯇꯔꯅ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯗꯦ ꯑꯩꯈꯣꯏ ꯌꯦꯡꯁꯤꯒꯨꯝꯕꯁꯦ ꯑꯥꯏꯖꯤꯌꯥ 42ꯒꯤ 7ꯗ ꯑꯃꯨꯛ ꯍꯥꯏ ꯃꯁꯤꯗ ꯈ꯭ꯔꯤꯁꯇꯒꯤ ꯊꯕꯛꯅꯤ ꯑꯗꯩ ꯃꯃꯤꯠ ꯇꯥꯡꯕꯁꯤꯡ ꯑꯗꯨ ꯎꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯁꯤꯗꯀꯣ sida to bring out the prisoner from the prison aduna Keisumsangdagi bandising ado mokoi puthorangnagai mokoi thadongngai gi damak haibne sida prison haije kaino saitan haibne saitan gi Keisumsang haibne ada prisoner haijna kaino aduna saitan gi makhada bandi oikhaba mising ado haidi paap tawkhrabaduna tayangpanda saitan haibi induna laikhraba saitan gi manai oikhrabasing bandi oikhaba mising ado saitan gi bandi oibadagi ishorgi bandi oiningai gi damak puthonungai lakne hane sidai ko ada amambada phamba mising ado aidoba Keisumsang adudagi lokthon hane prison house hane ado saitan gi bandi oibadising adudagi lokthon hane look for 18 to 20 18-19 da jumba si chap mane masida haise aduna masidana sida to preach deliverance to the captive cycle bandi okhba missing aduda convening haigi wapau sandonaba haibane anabasing adu phaningai gidama prabhu jesu christa gi ishogi thawaina prabhu jesu christa da haithabire khaina masida magi mission adugi sida ana palli basida snausa aduna sida palliba ꯑꯩꯈꯣꯏꯅ spirits in the prison ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯂꯩꯖꯦ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯌꯥꯎꯗꯕ ꯊꯋꯥꯏ ꯅꯠꯇꯦꯕ ꯃꯁꯤꯗ ꯄꯜꯂꯤꯁꯦ ꯏꯆꯝ ꯆꯝꯅ ꯃꯤꯁꯤꯡ ꯑꯗꯨꯕꯨꯅꯦꯕ ꯀꯟꯇꯦꯛꯁ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯅꯋꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯏꯁꯣꯔꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯅ ꯅꯋꯥ ꯁꯤꯟꯅꯔꯒ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎꯗ ꯁꯟꯗꯣꯛꯑꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯃꯈꯣꯏ ꯅꯤꯄꯥꯟꯈꯛ ꯀꯜꯂꯦ ꯍꯥꯏꯕꯅꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡ ꯍꯥꯏꯁꯤꯅ ꯅꯋꯥꯒꯤ ꯃꯇꯝꯗ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯆꯠꯂꯒ ꯏꯁꯣꯔꯒꯤ ꯄꯥꯎ ꯁꯟꯗꯣꯛꯑꯦ ꯍꯥꯏꯕꯅꯦꯕ ꯃꯗꯨ ꯂꯥꯜꯂꯦꯕ प्रभु यीशु कृष्ण चलगे ईश्वर पाउ सनम तारदी मोय निपां खनबगी महत मोय निपांदी सिग्रब मतुंग खनब नते सिद्रिंग इसिंग इचाउनी कंद्रिंग ममाना खनबीबने मसिनी को अदुगा अखोय अमु यंगसे ममिंग चलबा अखोयना बाइबल कमेंट था खरदगी मसिगी स्पिरिट हाबसिगी आथा कैनो आदाम क्लाक हाबसे सि मेथोडिस्ट नि बरोइना मखोयदि थवाइदि सिबनाय दायना ताकपीदिबा दुगुम सर्च अदुगी बाइबल कमेंटरी को डॉक्टर आदाम क्लाक नेबा मा मसाना करी हाब्रै yengsheba masigi maigi comment ko 3:19 the comment kari pibra ha mara sum hai the word pneumacy spirit is supposed to render this view of the subject improbable because this must mean disembodied spirit aduna masina khoi hakchang yaudaba thawai sing oina adumaina tawgadamni hana yengba se ko haina mana sumna pale but this certainly does not follow mase asumna oida tasengba se paap ja khoina hakchang khoina thawai yaw da haidi bhut saitan aduga sagadut kum bani sagadut singdi mokhoi de hakchang yaw deba mokhoi de thak maning matan mangba
adune adubu asumna nate. For the spirit of just man made perfect. Sida mana Hebrew 12:29 da dharma senba misingi thawaising mapung phai subtly means righteous man. Masigi spirit of just man habji athadi keno dharma senba mi hamne. Man still in the church militant and the fathers of spirit means man still in the body. Hakchang yaw missing adu hamne. Sida and the God of spirits of all flesh Numbers 16:22-27 hadi hakchang khudimaki thawaising gi hakchang punamaki thawaising gi ishor hamne. Sida means man meaning not in at this body state. Adi akhuna hakchang yaudaba phibam adu natte hai. Mama san hai sida paliba spirit habse keno masi missing adu bune taibung mibu sing adu bune na mahana jai. Adugo Dr. Johnson Pearson ko mahana su masida sumna hai. It is certain then that Christ did preach unto those persons which in the days of now were disobedient. Nawagi matamda haiba indaba missing aduda Christian ishogi wapok sandu habje masi summe. All that time the long suffering of God while adu matamadu ishogi long suffering khangbi kuina khangbi base ngaira meba. Consequently so long as repentance was offered bokoi puning hongngai kidama ishona pibiba matamdo adu phawo ishona ngabirabe. And it is certain that he never preached to them after they die. Makoina siraba matungda mahano paw sandokhiba natte. Aduna haideba aina commentator Bible ki maming chalaba ni khakta ene lokho chari je adu bakoina haibagi matungdadi parino haibada masi ising isaugi mamada haiba indaba haibadi pap tawkraba Satan gi bandi oikraba missing aduda Christana thawai asemi mapana nawabu hi shemalaga nawana ishoyo pawdo makoida sandu ehne aduna masida pale spirits in the prison Keisumsangda leiba thawaising haina haidebase masi nawagi matangi mamangda hingduna lairamba missing adubuneba sikraba makoina sikraba matungda ishoyo paw sandu ehne nate Bible da yaude adun ising isaugi mamangda ising isaugi sikraba matungda ishona chatlaga thawai ishogi Prabhu Jesu Krishna ishogi apo pawda makoida sandu haina Bible da record amta phangde ado masina haideba context asigi matungnani aduna hojichu sikraba missing adugi da mai khona prarthana tawba darkar leite sikraba missing asuna kanamta nei so paw sikrade ekhoi loire ekhoi makeup thorokda ekhoi Prabhu da thajaram boy tadi hinkalani thajaram da boy tadi kon ekhona mangtan ngai hinkapada ekhoi yarogani habisne bisnausa aduna kaisu samam ngai leite masi Bible na takpi bani yamna mayek sengna bo phumni spirits in the prison Keisumsangda leiba thawaising haina halibase nawagi matamda haibe indaba papising adu haiba missing aduni ising chaugi mamangda hinglamba missing aduni makoida puning hongai gi ishona matang kuina sahi sam kun khangbiduna ishogi pawda nawagi mapana sandoknami haibasine bisnausa ekoi ju jik sidringaida ekoi matam lari ishona ekoida matam bibiri ekoi puning hongaga ekoi ishogi afaba lambi du sasi haina mayam haijare prarthana tongmese sagada leibi pai am thaga chare aduna Keisumsangda leiba bandi sing habse gi maram da ekhona Bible da gi phajana bap tabni ba sigi dam thaga chare tari bisnaw sungsu phajana bap tabase pinabiyo Prabhu Jesu gi minda kurum jari amen.